Wanglen ngasidi masanupa anina magi mahut sinduna thabapum na mapuba ngamli magi haibabu masa anina kitang sorakadaba mami ubada mana soidenaba yingsinba sikaktani iren suno monongmagi lesabi pharaktuna ngasidi kayada ningthizariba asuk phazakrabi irengi maithong asida awatpa amadi lehanbiramle mado atai karisinati larik laisugi manga ningthizana phanghaudaba asi magi awatpani Phazabi ki sari inaba hotnabada laik ta soikibani madumagna sungai heitabadi nate makhong sengphate haibagi wani nawmadi irendo evida kanagumba amaga sms thanaduna leiribani saksu thongli bibaso chak loirabra haina hangi changlapani irengi maithongdo yamaka lamna nokmi tawraga phone do makhunna metuna leiri kari hainari bano haibadi khangde sms ki warondo Bibasa thongjin da leplaga haife sam yengduna leiri iren chak amu yeng sms amu typing taw sungai hakli Bibasa thongjin da leplaga khali kana mana sms thanarise asibu nupa ka koy jalo iren do chak loisilapanda da voice sms ama oina thakri iren hairiba do voice ta tharbanina Bibaso tahori Ado ay sak loire dada hoy thabak satpagi chak saba sangla ani ay horen oina tharaki ko Bibaso kanaduna haibadi khangde adubu masada sawningba khoirangba amadi phawri iren su phone do sadif silaga injang do thangtharaga mamai salai tharapada Bibado thongjinda leptuna leibado uraduna isam samna hairi dadon chak loire Bibado kari khalakpano khangde iren hairiba wando tarabaso Kemta haramdana thokri Kidar janun da tonsibo masangam drajalo Asamna irendo saksingdo mathang thiba loiraga chakpak biyuri aduga bibagi kanda amuk sangli bibada famungda makhong yantharaga famduna leirami Daton chak loire hairaga kemta haramdrido kaigino nasanu ngai tabro ai saksaningde andudi kari semna uge daton aina saksaningde hairaga Nana samna wa sabi ngang si kaigino Iren sa thoina wa makha taramdre Bibasi ngasidi kaino matawi khangladuna kemta hairamdana tamina thokre Mahangna ki san yarakpada yaikhongbada leirami Dada kainom hangge Kaino hekta hangamajan Dadon se ngasi kaidawba yawge chak charo heri Kemta tawdina Dada karuge ko Minute mga taruk leiraga yaikhongbado amuk changli Dada charo herak bro masano ngai de hai adudi dada oina charo nangso chaslao ai khona charage dada asamna yaikhongbado chak chaba hokre Bibadi hauji irengi matawdo ningsinglaga matomta paksawdo sawningi karigino de khangde maramdo ngahake matong yaikhonba amadi phajabi wanglen yauna Makhoi thabak loina chathokre Bibadi magi kadagi sukau tholakti Iren su bibagi manakta sanglaktuna Daton Biba darira khangde damina damle Iren do amuka sukauri Daton Biba do sukum khomkhidre Iren do sum khomlaktra badada damkhraboi khandona thongdo tapna ngasalamlaga amuk thori Aduga magi kada changduna magi phone da lokthoklaga amuk metpa hokre somdana Bibado tumbanate aduna iren hek thokibaga ngehak lerega masu amuk thoraktuna kisalomda changli iren sumagi kada phone adum mele kariguma matamdana amuk wa ngangbadawna tawri asumna bung amamuk matam hokre adubu iren tawri do karino haibadi kana su khangde Bibaso tawphung khangde amuk mapalomda thori Adubu irendo magi kada mi amaga wari sanabadawna mathanda kana noklei Bibaso karino khanduna irengi karomda makhongdo tapna thanglaga amuk sumsum changsilei irenso kanagumba amaga wari sanaduna maithongdo awabagi mami machet amata utana warido yam nungaina sanari Biba bhajna di tade adubu irengi maithongdo thongnawdagi ubada adum khangle mana wari sanari se nupani haibadi Biba matomda khoidaw pangsawdo sawale taina fam sukhangda amung mafamdagi laklaga
ꯃꯥꯒꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯦꯛꯇ ꯍꯤꯞꯊꯩ ꯑꯗꯨꯒ ꯈꯜꯂꯤ ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯃꯥꯕꯨ ꯅꯨꯄꯥ ꯀꯣꯏꯔ ꯆꯠꯂꯅꯤ ꯐꯩ ꯀꯣꯏꯔꯝꯃꯣ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯤꯕꯥꯗꯤ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯔꯛꯇ꯭ꯔꯤ ꯏꯔꯦꯟꯁꯨ ꯄꯤꯕꯥꯕꯨ ꯆꯥꯛ ꯄꯤꯖꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯄꯤꯕꯥꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯤ ꯄꯤꯕꯥꯗꯣ ꯍꯥꯟꯅ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤꯕꯅꯤ ꯀꯜꯂꯤꯗꯀꯣ ꯇꯥꯏꯅꯐꯝ ꯈꯪꯗꯕ ꯊꯃꯣꯏ ꯅꯪꯒꯤ ꯅꯤꯡꯉꯥꯏꯁꯦ ꯀꯅꯥꯗꯅꯣ ꯅꯪꯅ ꯑꯣꯏꯅꯔꯤꯕ ꯇꯝꯊꯣꯛꯈ꯭ꯔꯣ ꯊꯃꯣꯏ ꯅꯪꯒꯤ ꯋꯥꯀꯠꯇꯣ ꯃꯔꯣꯟ ꯊꯣꯛꯄ ꯆꯤꯟꯕꯥꯟꯁꯤꯗ ꯏꯟꯁꯤꯟꯗꯨꯅ ꯇꯝꯈ꯭ꯔꯣ ꯃꯐꯝꯗ ꯑꯣꯝꯆꯥꯛꯅꯗꯨꯅ ꯂꯩꯒꯅꯨ ꯋꯥꯡꯂꯦꯟꯁꯨ ꯐꯖꯕꯤꯁꯨ ꯄꯤꯕꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯔꯤ ꯑꯇꯣꯝꯕ ꯅꯪꯕꯨ ꯀꯩ ꯑꯣꯏꯅ ꯉꯝꯗꯕꯅꯣ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨꯒ ꯀꯩꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯕꯕꯥ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯆꯥꯛ ꯆꯥꯅꯤꯡꯗꯕꯒꯤꯅꯤ ꯏꯆꯥꯁꯦ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯀꯩꯅꯣ ꯆꯥꯕ ꯌꯥꯕ ꯈꯔ ꯁꯦꯝꯂꯒꯁꯨ ꯄꯤꯖꯧꯗꯅ ꯃꯥꯕꯨ ꯏꯃꯨꯡꯁꯤꯗ ꯀꯩꯗꯧꯔꯤꯒꯦ ꯐꯖꯕꯤ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯆꯥꯒꯤ ꯃꯒꯨꯟꯗꯤ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯐꯖꯕꯤꯗꯨ ꯋꯥꯡꯂꯦꯟꯅ ꯉꯥꯡꯕ ꯇꯥꯗꯕ ꯃꯈꯩ ꯈꯣꯟꯖꯦꯜ ꯌꯥꯛꯅ ꯏꯔꯦꯟꯕꯨ ꯀꯧꯔꯛꯏ ꯍꯣ ꯏꯔꯦꯟ ꯏꯔꯦꯟꯁꯨ ꯀꯤꯆꯟꯗ ꯂꯩꯔꯤꯕꯅꯤꯅ ꯐꯖꯕꯤꯅ ꯍꯤꯡꯆꯥꯕꯤꯗꯧꯅ ꯀꯧꯔꯛꯄꯗꯣ ꯇꯥꯕꯗ ꯌꯥꯝ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ ꯏꯃꯥ ꯇꯥꯏꯌꯦ ꯑꯇꯣꯝꯕꯒꯤ ꯀꯥꯗ ꯂꯥꯎ ꯏꯃꯥ ꯏꯔꯦꯟꯁꯨ ꯐꯖꯕꯤꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕꯥꯒꯤ ꯀꯥꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯇꯞꯅ ꯆꯪꯂꯛꯏ ꯏꯆꯥꯇꯣꯝꯕꯤ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯍꯣꯏ ꯕꯕꯥ ꯂꯣꯏꯔꯦ ꯉꯔꯥꯡꯗꯒꯤ ꯏꯆꯥꯁꯦ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯕ ꯈꯪꯂꯤꯕꯅꯤ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯕ ꯀꯩꯅꯣ ꯈꯔ ꯁꯦꯝꯂꯒ ꯄꯤꯖꯒꯦ ꯍꯥꯏꯗ꯭ꯔꯒ ꯅꯪ ꯀꯩꯗꯧ ꯂꯩꯒꯦ ꯏꯔꯦꯟ ꯄꯤꯕꯥꯗ ꯑꯣꯏꯅ ꯅꯨꯔꯛꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯂꯛꯏ ꯄꯤꯕꯥꯁꯨ ꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯩꯁꯨ ꯈꯨꯝꯂꯛꯇ꯭ꯔꯦ ꯐꯖꯕꯤ ꯋꯥꯗꯨ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯅꯪ ꯃꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯤꯗ ꯅꯨꯡꯉꯥꯏꯔꯤꯁꯦ ꯐꯖꯕꯤ ꯏꯃꯥ ꯙꯥꯇꯣꯟꯁꯦ ꯉꯔꯥꯡꯗꯒꯤ ꯀꯩꯝꯇ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯑꯩꯁꯨ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯙꯥꯇꯣꯟꯅ ꯆꯥꯕ ꯌꯥꯕ ꯑꯆꯥ ꯑꯊꯛ ꯁꯦꯝꯗꯨꯅ ꯑꯗꯨꯕꯨ ꯏꯁꯤꯡ ꯐꯥꯎꯕ ꯊꯛꯑꯣ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯌꯥꯔꯦ ꯈꯪꯉꯦ ꯇꯥꯅꯤꯡꯗꯤꯌꯦ ꯄꯣꯛꯃꯤꯟꯅꯕ ꯅꯕꯨꯡ ꯑꯣꯏꯔꯗꯤ ꯐꯒꯗꯕ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯕꯅꯤꯅ ꯀꯗꯥꯏꯗꯒꯤ ꯁꯦꯕꯥ ꯇꯧꯅꯤꯡꯗꯣꯏꯅꯣ ꯏꯃꯥ ꯐꯖꯕꯤ ꯅꯪ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯔꯅꯨ ꯄꯤꯕꯥꯗꯤ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯦ ꯑꯗꯨꯝ ꯍꯤꯞꯂꯒ ꯂꯩꯔꯤ ꯅꯊꯤꯕꯣꯡꯗ ꯑꯩꯈꯣꯏꯅ ꯊꯥꯛꯂꯒ ꯂꯩꯔꯕꯅꯤꯅ ꯑꯋꯥꯕꯁꯨ ꯈꯪꯗꯦ ꯃꯍꯥꯔꯥꯅꯤ ꯁꯥꯗꯨꯅ ꯂꯩꯔꯣ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯅ ꯃꯃꯥ ꯑꯩꯅ ꯄꯤꯖꯒꯅꯤ ꯈꯪꯉꯕ꯭ꯔꯥ ꯃꯤ ꯍꯥꯏꯕꯁꯤꯅ ꯐꯔꯔꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗ ꯍꯤꯗꯥꯛ ꯂꯩꯇꯦ ꯃꯤꯅꯥꯏ ꯅꯨꯕꯤ ꯏꯔꯦꯟꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯈꯨꯝꯕ ꯉꯝꯗꯅ ꯂꯨꯛꯊꯔꯒ ꯃꯄꯤꯗꯣ ꯆꯗꯨꯝ ꯇꯥꯔꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯩꯅ ꯉꯁꯥꯏꯅ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯩꯒꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯦ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟꯅ ꯐꯖꯕꯤꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯂꯒ ꯊꯣꯛꯈ꯭ꯔꯦ ꯄꯤꯕꯥꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕ ꯈꯣꯏꯔꯥꯡꯕꯅ ꯍꯦꯟꯈꯤꯗꯨꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯕꯅꯤ ꯏꯔꯦꯟꯗꯣ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯣ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯏ ꯉꯥꯏꯈꯣ ꯏꯔꯦꯟꯁꯨ ꯆꯞ ꯑꯃꯨꯛ ꯂꯦꯞꯂꯒ ꯂꯩꯔꯤ ꯄꯤꯕꯥ ꯃꯈꯥ ꯇꯥꯔꯛꯏ ꯁꯥꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯋꯥ ꯈꯨꯍꯥꯏꯗꯣ ꯃꯇꯨꯡꯗꯤ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯀꯅꯨ ꯏꯔꯦꯟ ꯋꯥꯔꯧꯏ ꯍꯥꯏꯕ ꯇꯥꯛꯂꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯙꯥꯇꯣꯟ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ ꯑꯩꯅ ꯃꯄꯨ ꯅꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯏꯇꯤꯛ ꯅꯠꯇꯦ ꯑꯩ ꯃꯇꯨꯡꯗ ꯙꯥꯇꯣꯟꯒꯤ ꯀꯥꯁꯤꯗ ꯑꯃꯨꯛ ꯆꯪꯂꯛꯑꯔꯣꯏ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯏꯔꯦꯟꯁꯨ ꯀꯞꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯋꯥꯡꯂꯦꯟꯅ ꯐꯖꯕꯤꯕꯨ ꯆꯩꯔꯤ ꯅꯪꯅꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯉꯥꯡꯁꯤꯅ ꯀꯩ ꯈꯜꯂꯝꯒꯅꯤ ꯅꯪꯗꯤ ꯀꯅꯥꯅ ꯊꯥꯛꯄꯅꯣ ꯇꯧꯅꯨ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯉꯁꯤ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗꯨꯅ ꯍꯌꯦꯡꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯅꯪꯅ ꯃꯥꯕꯨ ꯑꯁꯨꯛ ꯇꯥꯊꯤꯔꯤꯁꯤ ꯑꯉꯥꯡꯁꯤꯅ ꯅꯪꯒꯤ ꯀꯔꯤ ꯃꯥꯡꯅꯕ ꯇꯧꯈ꯭ꯔꯒꯦ ꯃꯣꯏ ꯕꯕꯥ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝꯁꯤꯗ ꯂꯩꯍꯟꯈꯤꯗꯣꯏꯅꯣ ꯑꯩꯗꯤ ꯃꯥꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯕ ꯄꯥꯝꯗꯦ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯗꯨꯅꯤ ꯅꯪꯗꯤ ꯃꯤ ꯃꯥꯟꯕ ꯈꯛꯇꯅꯤ ꯅꯪ ꯁꯥ ꯑꯣꯜꯂꯕꯅꯤ ꯑꯩꯅ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯗꯣ ꯍꯥꯠꯂꯝꯗ꯭ꯔꯕꯗꯤ ꯃꯥ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯃꯥꯗꯣ ꯍꯥꯠꯈ꯭ꯔꯦ ꯅꯪꯗꯤ ꯅꯨꯄꯤꯅꯦ ꯅꯪꯅ ꯍꯦꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯐꯝ ꯊꯣꯛꯇ꯭ꯔꯣ ꯑꯁꯨꯝꯅ ꯋꯥꯡꯂꯦꯟꯅ ꯐꯖꯕꯤꯕꯨ ꯆꯩꯔꯤꯕꯅꯤ ꯁꯣꯝꯗꯅ ꯏꯔꯦꯟꯁꯨ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯔꯦꯟꯁꯨ ꯆꯥꯛ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯆꯥꯗ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ
Adubu mana chak chadabadi kananasu khangde. Aduna maso namit marini mukti chak haibado mayada tadrabanina masado yengbada ipat pathana uri. Nahan kaydi irendo thabay ingkang adun tobo ubani. Ngasidi panathing lafangba iren hawgatpadi udri. Pibadi mayumda chak chadrabaso hotel da kayda sabani na fay. Adabu irende yumdagiso mapan thoktabanina kadaydagi charuni. Aduna Fazabina haikiba wahaido ningsinglaga chaklambaga phawdre. Yaikhombasu walking chatpa halaaga kichalomdo oina changlakpani. Adubu irende kichanda leiramdre. Kaino waside imung si siksida. Adu hairaga bibagi manakta amuk changlei. Now, machandi leiramgani dada. Yaikhombadu mapanda amuk thoraktuna mapada amuk hangi. Wanglena mabu hawgatribrane. Amukta yengbiro. Atombaga iga hana thaba ama chaludaba yaroi. Hoi baba. Asumna wanglenga bibaga do chakre. Yaikhombaso iren atom liba ka atomda amuk lai. Aduga irengi kagi thongdo kok thilaga kawi. Machan. Aduba irende khumlaptre. Yaikhombana hanjal kawi. Aduba sukum khumlaptre. Yaikhomba pakhatba ama yaurakle. Mamagi manakta amuk chelaktuna paudo hairare. Adubu phazabide thausadana kumle. Sirazalo, sibu sirdi phaine. Ima, aduk thamoy kanba. Adu hairamlaga yaikhomado amuk chelaktuna irenbu kauri. Machan, nang dana kauri se amukta khumo. Tabro machan. Adubu irende khumlakhedre. Yaikhombata sengna pakhatba pharaktuna tafom khangda bibada call tawshili. Adubu bibaso gari thawbududa folakpudu khangdre. Aduna paikhatre. Yaikhomba phone paikhalaktabaduda amuk hana tawsiludre. Iren atom liba kaduge thongnawi glass do thugairaga Yaikhombado irengi manakta changle. Aduge irenge pambomduda pairaga nomlaga kawi. Machan, se dadana kawi sikhomo se. Nang dadana kawbusi tandrabo. Asumna Yaikhombado mitlu pirang sinthaba hawrakli. Tanja aduda pibado call back tori. Yaikhombaso panthaba tawde sat paikhalaga. Now, masan sa kinum tawre. Dada, mabu kaidaroge. Yaikhomba kablubagi khonjeldo siri tawre. Now, masan say, ay nakauba kumtre. Yaikhomba na hairiba wado laiphatringay da piba fondo sekaklaga mayumlomda karido nagsaki mang tharaga tharukli. Bakhoy na laiba maphamdo kaya thoyna lapnaba natabanina wanglenso mi ama unaruraga tholakpani. Pibado amuk leiramdre. Kaidam chakhrajanune. Ngaihaktang leiramu hairaga masigi angangsidiba. Asumna wanglenso phone da lawthoklaga bibada call amuk tawribani adubu paikhalaktre. Maso phone do pocket ta hapsingi tawbaga call ama lai. Wanglen sat paikhali. Baba, kaida lege. Nang pabung lukhoi hoidagi thorakpada ngairi. Atombado kadai da chakhrabano khangdi. Nang amta lakero. Baba, nautu yumlumda halakadaba mali. Baba so aduda lingdana leibiramo. Basan se hoji hospital da pukhalakadawe. Ha, isa tumbibo. Baba, kona wari sanarase. Ai thamake. Samdana pibaso mayum yorakpaga gari do sat khamlamlaga hobe tawraga senselei. Yaikhombaso irenbo magi pambomda nga thalaga yam nungaitana yengduna leiri. Tanja aduda pibado khonglei thuna changslaktuna. Dada, kedawre habno. Now, hospital da puna batawse. Asumna ngihaki matong seizo hospital yauraduna emergency go ibani na mafam aduda duty tawriba doctor singdo yam thawai yauna irenbo layengba hawkre. Ngihaki matong nurse tama thoraktuna hidak laruna ba hairare. Nurse aduna asumna makha mutari. Aduga patient gi mi ama changbiro. Now, ai hidak laruge. Nang machangi manakta leramo. Hoi dada. Asumna pibado irengi manakta changlei. Iren so hojikti gyan laklabani. Mamit isinba khaktani. Pibadi irengi manaktuda tapna famtharaga nuksina yenglaga kanata da dumina hangjei. Nang aifu warobra. Hangzau nathanta hangfam thokpani. Bizau nathanta paukhumso bifam thokpani. Warawi natraga waraude haibado nasada. Biba irengi maithongtuda magi makhutuna tapna nanbiraga
nason pikna hairi. Ai matungdadi nang bu wahalaroi. Nang hanagi matawgum ai bu amungtadi kauro. Daton haina. Ai sakre. Ai am soikre. Adumna tawringaituda yaikhombasu sanglei. Aduga hidakto tamna thamlaga now ai doctor kaukhiko. Iren hauzik bibana nason pikna hakiba wahaido tahoribani. Adubo maha karisu haidana tamina adam leiri. Biba seirengi makoto ningthijana semjinbiraga tamina famduna leiri. Yaikhombasu doctor ga loinana sanglaktuna hidak singado mathang lawthoklaga thaba hori. Pungza khara haukhre yaikhombasu doctor ga wari khara sanarraga amuk thori. Yai karini haigena sangi sibo. Biba so thoraktuna leplare. Now nangsu to. Baba masan se masayam sole. Ma handak se chak ning thinungai na chadaba male. Adu hojipo karisu tawre habro. Hoi hojikide karisu thaidopa tawre hai. Ado yumda ning thina pothalo hai. Biba de dum khangle iren chak charam lar haiba. Asamna numito hospital leiraga no ngalaga iren mayumda putharakle. Adubu phajabidi kaya thawai waide. Asumna irenbo magi kada ningthina pothalaga makhoi loina amu thorakle. Aduga mangolda phajabi yauna makhoi mapa masa marido punna famlaga leiri. Phajabi isa tombi se hadak sang ningthinu ngaina chadabra. Madi kari tawbagi charidoriba chabani yaikhomana baba imada hanglabadi achumba pakum phanglaroi. Yai kaino nang haido yari lepo. Biba do wahai amada haidi tamina adam phamli. Adomba nang lehoro nasan buning thina yengsalam. Aduga nang dadaga iga ngasidi thabang maphamda yarudaba yaroi. Ekhoi su yari makai thuna laknaba tawge. Sanse maraiba yam thirabani. Mama nongna kaina khrabini. Ekhoi na mabu luna tawadabani ko. Hoi baba. Pelabani. Aida kadai da no malai zaruge. Adu haramlaga pu hogotuna sakre. Wanglenga yaikhombaga susakre. Biba so mafi maro hongdoklaga ningthina iruzaruraga kisanda sanglaktuna irena saba yanaba maongda chakado phasana thongle. Aduga chakto khara thiraga irengi kanda puduna changle. Irendi masando yam sokthare. Aduna tumina hituna leiri. Biba si yoraktuna chakto table da thamlaga hairi. Chakse khara chana batawse. Iren mamito tapna panglaga inglaba khonjenda hairi. Daton ai chak chaning ba phaudi. Biba irengi manakta tapna phamtharaga chaning de haiduna sum chadrabadi nasada sum soksilakani. Chaning draso khara chana batawse. Daton nang ingonda saubra. Biba irenbo nungsini yenglaga nangde ai buwarobra. Iren milu pirang ihaurakle. Aduga taglapa khonjelda waraude. Aidi kaige datonda waraudoino. Adune aisu kaige nangonda saudoino. Se sakse ai inbige ko. Tapna hawalaga famsi ko. Asumna bibana irenbo tapna hawalaga monduna masando hairap ngakhatlaga phamboy kay tawraga ngatharaga leihale. Chakto ngaduga tawraga inbirake. Daton biba machindo hairap umsimduna nafetaraga haune chak charoba hangoiro. Adugi nati adudi kaige sum chaningdaba ado sum chaningdrasu khara chaseba. Asumna bibana irenbo chakto inbire. Chakto khara charaga okle haiduna tokre. Adudi nangsu leremuko ai thuna changlake. Ekhoi mahing chabido mahagi sa amta thiruki ko. Adu hairaga michi khachile. Irendo hojikta nafetari. Daton nangse mina hanbi yam hai. Ate kanam tanana pidraso nangna ladi yare. Andadi kai haiba khangde daiso kai haino. Ai dum ngauraga chatkidara kinam tawre. Phazan lemuko. Biba thokre. Daton nangse phai haidera phatte haidera ai tasengna gyan tadre.
Asumna numit humni mukti Bibane Irenbu ningthina yengsilabani. Irensu masado kharadi gangkhatlabani. Fazabido mangolda leplaga hekta lauraga hairi. Ho Miriam thakpa ngamdre. Imung se minai libro. Asuk thina ngangla phawba ikaiba khangdaba maisibu karina sarakpano. Nabaga nairi. Phi singse sudor ulo minai nubi. Irenso iruzagi tawrambani. Aduba fazabigi isaududa masando Biba pakhana mulep tuna leiri. Biba so taraduna tharole. Ima, kwak mapido, ima dongna khonjen ya amgadra. Kari, aibu kwak. Hoi, aduso kwak mapi. Kari no ha, kari no bana khoina tawrise. Noi ba sigi minai ni bi sigi minai raba. Ma, ekhoi dadi khangde. Aidi oyani magi minai. Oh, atomba. Nang ima bu chak chana singna ba hore. Kari no ima. Minai ra hangadi minai oyani haibani kari karage. Nang asidagi magi seba to bayari ko. Aidi ne ima. Ma sak lamlam basu yai haidana chakra thongsira na thoraga. Fazabi khoidaw yam thina sagat pa haido oire. Biba amu makha tare. Ima, ekhoi gi mawu hilasira.